2021-22 की ओइना एडमिशन हौजरी कर्नाटका गवर्नमेंट ने सखंग बगलोइना AICTE अमदी UGC न्यू दिल्ली ने सु सखंगलब कॉलेज असि विश्वेश्वरैया टेक्नोलॉजिकल यूनिवर्सिटी बेलागावी एफिलिएट तौबा कॉलेज नि अकुबा मरो की दमक इम्फाल की Y एकेडमी दा कांटेक्ट तौबियु नत्रगा मोबाइल नंबर 8730925131 नत्रगा 8904616171 दा कांटेक्ट तौबियु Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipur ki mapanda chatrabasu yaragani. Manipur University da affiliate tawduna Pharmacy Council of India amadi Ministry of HRD New Delhi ne approved tawraba 100% job oriented oiraba Saraswati Charitable Trust pangaida course sing English ngani kunmathoi kunithoi ki session da tamna bagi damak admission hojare hen akupamor gi damak contact tobiu Saraswati Charitable Trust pangai 9856575163 natraga 9402233554 अहनबद मरोइब पाव पिजरी अखोइना अखोइगी एथनिक कैरेक्टर कफम थोक्ते हाइना यूनियन मिनिस्टर ऑफ स्टेट डॉक्टर आर.के. रंजन फोंदोखरे कोविड वैक्सीन कापथोकिब इंडिया की अपुन मिसिंग क्रोर 59 लाख 34 हेनख्रे Kurumzari, TOMTHINGANBA MITEI lutungomna numi ungba pung tarani thoigi MAMITv news update bizari. External Affairs and Education की Union Minister of State Dr. R.K. रंजन की जन आशीर्वाद यात्रा की खोंगचत तमिलनाडु डिस्ट्रिक्ट की सिविलोंग कुलदसु पांगथोक्रे BJP मणिपुर प्रदेश की प्रेसिडेंट ए सरदा देवी अमदी पार्टी की मकुक थोंगबा लुसिंग सिंग यावना पांगथोकिबा यात्रा थौरम अदुदा डॉक्टर R.K. रंजन हाई सिविलोंग हाइबसी हानदी सुगिलोंग हाइना कौनरमनी अदुबो मतमगी मतुंग इना क्रिस्टियानिटी लाकपदगी सिविलोंग कौनख्रे अदुबो अखोइना कावरैदबदी क्रिस्टियान चंग्रंगैदा लैरम्बा अखोइगे एथिनिक कैरेक्टर अदुनी करिगुम्बा अखोइना अखोइगे एथिनिक कैरेक्टर अदु थवैदबा तारबदी अखोइ मांगलोमना चंगसिन मंगमलोय तंपाक अमदी चिंगदा लैरिबा रोंगमई अमदी जेलायरोंग कम्युनिटी सिंगना लाखदोरिबा मिखल असिदा बीजेपी दा वोट पीदुना चौखत थौरांग असि थबक पुना पाइखमिनसी इंडिया की प्राइम मिनिस्टर नरेंद्र मोदी ना महाक मसादा यूनियन मिनिस्टर ऑफ स्टेट की फम पिरकपा असि मणिपुर अमसुन नॉर्थ ईस्ट रीजन दा खुमांग चौखसिना थबक तौब ngamlagani हाइनसु डॉक्टर R.K. रंजन ना फोंदोकी मंडल की मरुमापांगसिंग अदुगा केंद्र सिगी विलिभाव युमाई एगी मरुप मैम पुनमक ngasi अखोगी सिदा लाखदना मैम उनबो फंगबा अदुगा थोइदो एंदरो नुगाई जबदी लाइसोंदा I have to blessing you the prosperity ख्वाइदगी हेना एगी पुरिंदा नुगाई हराव जबा अदुगुंबा traditionally I will wish to wiki बदो मधु I यामना एगी लाइबक फबा मुसिम नुगाई जबनी हाइना इना फावजै थौरंग सरगम ओइना सिविलोंग कुन की अहलमन सिंगना डॉक्टर R.K. रंजन तरामना ओकपग लोइनना याइफा मंगोल पिरखी तुंगदा सिंखोंगलोंग विलेज अथॉरिटी सिविलोंग विलेज अथॉरिटी अमदी जैलाब रीजन की मियोइ सिंगना यूनियन मिनिस्टर डॉक्टर R.K. रंजन दा मेमोरेंडम अमसु पिसिनखी थौरमदुदा सिविलोंग की यूथ सिंगना नाट के ओइबा जगोइसु उतखी अमदी यूनियन मिनिस्टर दा खुदोल के अमसु तमखी हौकिबा पुंकुन मरिदा इंडिया की मियोइ लाख हमफुमदोय लिसिंग मरफु मंगा चनी मौद्रानिपान कोविड वैक्सीन कापथोकिबा लोइनना अपुनबा वैक्सीन कापथोकिबा मिसिंग क्रोर 59 लाख मरफु मापन हेनख्रे
Maraksida India COVID-19 ga anova case lising kun mga chamri humputret thengna baga loinana apun ba positive ki masing crore hum lakun mari lising humdra mari charted humdra hum doi shukre laina asina maram oraga mi chahum yankai mari laikidre laikidaba mi ga apun ba masing na lang mari lising kutra mga cham ga tara yaukre haina Union Ministry of Health and Family Welfare na thadorokba cherol amana hairi hairiba matam asida mi lising kutra mapan chamri marfu taruk naba fabaga loinana naba fabagi masing crore hum lak tara taret lising kul cham ga taran tho yaukre active case na lak hum lising tara mapan chamanga yankai ma tho shukre haina ministry ge cherol asina hairi Chathariba Manipur Legislative Assembly session asida Manipur Hills Areas Committee na House ta recommend tawrakiba Manipur Hill Areas Autonomous District Council Bill 2021 asi Manipur thugaina basinba electoral politics ni Manipur Legislative Assembly ge mikhal naksilaklaba asida masagi oijaba fangnaba chamjaraba singmi miyamda hu kamsilakpani haina All Manipur Youth Protection Committee amiko gi chairwal amana phungdorni chairwal aduna hai bill asida yauriba Kanglup Phurup ki mingda Territorial Council chemba Taruk Suba schedule chana hanna bohonarakpa amadi Manipur lenga kanthoklega chawkhatpagi mingda atopa lenga onama semna bohonarakliba si yawangam loi Palib lenga asina chingmi miyamgi fakalakwa thausil thorang asigi mathakta ahenba senthang amasung administrative power pibda akaiba leite tawutabu madu lenga ki administration amagi makada chana hangedabani chawkhat thorangi mingda Manipur kaina basinbadi yaroi bill asina maram oiraga leibak irang thoktanaba palib lenga asina kupna yengsinduna miyamgi mot lawba chungani loinana bill asi yamna sensitive oiba maramna Manipur miyamga ayaba hana lawgadabni hainasu cherol asin makha tarakli All Manipur Hawker Association ge nifu shuba foundation de gi thauram ga mari leinana hayeng August ki tang kun manga da pause yen thokpa gi thauram ngakpi gani pause yen thokpa gi thabak lep lagani haina association asina thadrokpa cherol asina khanglagli cherol asina makha tana hai Manipur Press Club ta hayeng ayupung mapang yamni kuntra da mapung oiba thorom pangthokani thorom gi staruga moina senpham masida laikidraba singi mafom de ikai komna utpa oina lai shukat kani loinana thabak ta gi pothakraba hawker singda pension yen thokpa blood donation pangthokpa amadi chahi amarom hena COVID-19 laichat marakta frontline warrior oina mathu pangthokpa singda miyamna pirakba khudol tamgani haina su cherol asin makha tarakli State Blood Shell National Health Mission Manipur na leptana chatrakba thorong gi staruga moina ngarang su Nehru Yuva Kendra Shangathan Tamilongi Kusamnarga NYK Tamilongi Conference Hall da nomogi oiba voluntary blood donation awareness campaign ama pangthokre EPBG tangai fadaba amadi igamri leinaba laina layongi matangda pangthokiba thoram aduda NYK Tamilongi District Youth Officer Victor Rongmai Chief Medical Officer Tamilong Dr. G Majachunglu amadi NSM Manipur State Monitoring Consultant AK Karnavina Dice member in Storbyaki Association for Voluntary Blood Donor Thawal Branch ki Secretary Nabakumar resource person oina saruk yaduna hiram asing matangda wafung kaya phungloki Communist Party of India CPI nikat kiba humdra humdoi shuba mapok numit ki thorom CPI Kaking Local Council na sinduna Council asiga office ta ngarang pangthokre kumon thorom aduda CPI Manipur State Council gi luchingba Waidan Joy M Iboyaima E Sarat KSI Skeshona chingmana thorom mapu oina saruk yaki aduga CPI gi National Executive Member Dr. M Narana thoromgi akhanaba mithung oiki thorom adira wangang laduna Dr. M Narana hai Communist Party asi atopa political party singa yamna khenaba party amani party asigi topa principal tawgadaba thabak thodang leijai CPI di mikhal gi matam khaktada thorakpa political party natte Manipur ne statehood fanglaba matungdagi mara chetpa lengak ama Manipur da lingnaba CPI ne ihau kya hauki mara chetpa lengak ama thamnaba honabada mara chetpa MLA mathok tai hainasu mahakna phongdoki Hill Areas Committee na hojik chathariba assembly session asida khana nabagi damakta pothorak liba the Manipur Hill Areas Autonomous District Council Bill 2021 asi Manipur manungda lengak ani lehnabagi wafung kya yauri bill asina maram oiraga Manipur gi chingtam ani asi tokai ba lengak ani gi makhada lehen bai basi achum khongthang natte haina salai kan balup na phongdorli karigumba bill asi pass tawkrabadi Kanglup Phurup sing gi marakta chawnga kena balairaktuna punchin mada wagada phimam ma oilakpa yai bill asi assembly da puthok chungai da mamang da miyam punna afafata khana haunaga semtok semjin tawminasi haina Hill Areas Committee gi mafam da salai kan balup na appeal torakli
Mumbai Labor Association of Muslim Professional AMP India Pumbugi Oina Society as a tongan by Hidamda Toido Henduna Miam with the Makatulaga Tabak Toriba Organization Chahum Amusum Individual Chance Maker Chama Yanki Kangatuna Certificate of Excellence Chance Maker of the Year Haiba AMP Ahanman National Award for Social Excellence 2021 Piduna Kai Kumnabu Utkibasing Manunda Tawal Mojindagi Mohammed Sahidur Rahman Su Yarokle. Outstanding contribution in upliftment of society and nation building haiba hiramda National Award Pirakraba Mohammed Sahidur Rahman Elias Saidur Maibam Hauzik MAMITv ki news ki staff reporter oibitanatana news networking body ama oiriba APEC group of news ki founder president oinasu thau puribani asigumba mahaki kathokpaga loinana tongan ba activity singbu masak khangbiduna lemjenangai oiraba award asi pirakkibani hairi. COVID-19 Laichet ki wanar bamatam masida Lamjing Educated Welfare Association Liwa Chawalna awa bataraba tengbang pibagi manung channa Lamjing Laika yimthong mangada hakchangi pibam na maram oraga hawat kangkat pangamdraba miui tarada chana thaknaba polam sing mating pangkre tengbang pibaduda lewagi advisor oiramba laikidraba KS Jogindrogi imung dasu lupa lising nipan ge chahum amadi chana thaknaba polam sing chu kuchinaki loinana Jogindrogi mafamda awa ba phongdokpagi mifam amasu pangthoki. Thawal Police Station ke manung chana laiba sangai pham pali kaithel dagi tentha chat ki balambida asiba hakchang oina fangkiba chora maka lekai dagi Muhammad Amir Khan chahi kuntra manga apokpa laikidraba Muhammad Ayub Khan gi misi gi matangda ngasi ayub pung manga dagi Imphal More lambida matam kaktana general strike pangthokani haina toramba adu matam kharagi oina handokre misi asigi matangda semkiba JC amadi Kakling Assembly constituency gi MLA M Rameswar yauna ngarang Manipur gi Chief Minister N Biren gi wari shanaraba matung yanaba ama purakpadagi general strike handokpagi warep asi laukibani loinana asiba haksangsu ngasi lauragani hari. Indian National Congress amasung BJP gi worker kayana mamangi mikalda Moirang Assembly constituency dagi mirip oikiba Thongam Santi da punna sawalakre loinana makhoi butaram ukpagi thormama ngarang Moirang Kendra Progressive Front gi office ta pangthokre Kawa Gram Panchayat ki tongan ba ward ki luching basing okpagi thormaduda Thongam Santi na hai constituency asida afaba amdi awan ba pamba miyam ngasi dim kap thokle constituency asibo achuma maiki da purakna bagi damak chongthorakli ba luching basing asi thagat tabangamde constituency asida leiriba miyam gi yaifana ba khalaga mikal thengnagani miyam gi afaba thabak pangthokpa ngamgada party da yauduna lakadariba Manipur State Assembly mikal asi thengnagani hainasu Thongam Santi na phongdoki. Wangkem esida hana candidate oikiba charangpatagi social worker kangmam jadu manina miyang yenglaga Wangkem Assembly constituency asigi manung chana leiba shanabung amdi leirak singda folk light yauna tongan ba mai thanbagi thabak leptana chathari ngarang chu charangpat mamang leikai yambiam leirak ki club amdi leikai miyamda mai thanaba folk light bulb amdi electric tara kuchina kre club ki members sing amdi leikai miyam yauna pangthok pathoram amada social worker kangmam jadu manina polam sing adu kuchina kibani makhatana su Kem SG manung chana leiba leirak khulak sanabung na chingba mai thanbagi thabak makhatana chathaki gani hairi. Moyon Naga Baptist Association ke Executive Secretary Dr. Koningchun Ngoru Moyonda lemjengai oiraba top 100 First Blue India Prime Minister Award for Professors, Researchers and Teachers Awards 2021 kusinarakpada Moyon National Council ke Speaker General Moyon Harau Taramna Okre. Dr. Koningchungna Manipur Baptist Convention ke Education Committee ke Chairman Oivitenatana Manipur Theological College ki Adjunct Faculty oina thaupugadoriba sitachu mai pakpu oibiu haina fongdor pagaloina International Institute for Advanced Research and Development ki lifetime member oina khalak pasitachu asigidamaktachu harau nungaiba fongdorli. Malem pumada thengnariba COVID-19 laichet asidagi ngakthoknaba achamba section thorang khara ngakna chatpinaba MAMITv gi maiki dagi ningsingjari madudi yumdagi hek chathokpaga face mask upiu mi amaga gi marakta foot taruk ki arapa thambiu mai mit khutsa toina hamdokpiu amadi covid vaccine ka payarabasing suksoi soidana covid vaccine ka thoktuna laichet asidagi kannaba miyam punna honaminasi aroibida maroiba pa amuhna pizari. Aikoina aikoige chini character ka form thukti haina Union Minister of State Dr. R.K. Ranjan na phongdokre
कोविड वैक्सीन कापथोकिबा इंडिया के अपुन मिसिंग क्रो यांखै निपान के लाख मरफुमापन हेनख्रे matang asida numit yung bapung tarani thoigi Mami TV News Update loisinjare matang nungkil pung anigi Mami TV News Update ming tabiu Gausia College of Engineering Karnataka gi 2021-22 gi oina admission hausari Karnataka government as sakhang bagaloinina AICTE amadi UGC New Delhi ne su sakhang loba college asi Visvesvaraya Technological University Belagavi affiliate toba college ni Akuba maro gi damag Imphal gi Y Academy da contact tobiu natraga mobile number 8730925131 natraga 8904